ngasi phongkhiba tungan manipuri siphongsingi maroibi ipausing myamna thamjigi ahanbada masa amini sikraba matungda Iran gi nupisingna Masagi Masam Kak-thattuna Yaningdabagi Khongjang makhatana sangsili Masagi se kungani thoida ngairibi Iranians nupi masama lebasigi morality police ki custody da laikidraba matungda Iran gi yamlaba nupi kiyana thulaktuna lambi sharakta Yaningdabagi Khongjang sing sangsinbagi thabak leptri amadi pamdaba thaudoksinga asi makhatana thoktanaba thaurang laukhatlu haibi ki kholau kya lauduna khongsa chakre haukibi irai numita mahasa amini kaubi naha oiribi nupi masama Iran gi morality police na paraba matungda ma koma da lairakibani media report na phongdokpada amini morality policing na detain tawbadagi awaba khangbada heart attack tawrakibani thaudo amini na hijab yauduna lambi de satpegi maral police na makpo phajin khibadagi thokiba thaudoni thaudo thokraba matungda lewasigi yamlaba nupi sing lambi sarakta tholaktuna Iranian nupi lising kayana lewasigi konungda Yaningdabagi kholau lauduna khongsat chatpa hoki khongsat adubu thugaina bohona bada policing na tamthiba mongda tear gas sil kya kaptuna tankhaina bohona khibani video ra thadurakpa video clip kaya social media ra paksana sandurakpadu lebasigi miyam pumbada uli footage aduda Iranian nupi lising kya na punna Tehran da leiba lebasigi university da thumjilaktuna ahoba khonjel ga loina kholau kya lauki nupi gi punsi da ning tamba phangallo haiba kholau ga loina yamlaba nupi sing aduna makhoi gi kok to upa hijab sing na thoktuna khongjang aduna law khongladuna tamthiba mongda sibana makhoi gi pandamla haina su lauki nakala maromda lebasigi nupi kayana social media makhoi gi sanglaba masam sing adu Kak-thattuna madi makhoi gi hijab sing mai thadokpagi video kya social media ra thagatuna Yaningdabagi Khongjang oina changsinnarakli haiden su pawsna phongdorakli atopa paw manamu sagaing taje township junta ni embusha thabada village security team gi miyoi tara hatkre junta gi lanmi singna sagaing region da leiba taje township te embusha thaduna resistance fighter mari yauna puna miyoi tara hatkre matung tabada asiba miyoi singa dugi masa sing lanmi singa duna mai thadok pikre haina local source amda phongdorakli thaudo si junta gi military troop kumfuna light infantry division kuntragomda yauna sayola sigi mamangda airlifted tawduna kha thangba tajeda thonglakibani makoina sagaingi township administrative center dagi awanglomda mal mangarom chatlaga leiba okay fau aing village da september gi 13 ki ayuk pung manga tabada phibam sana semduna mafam adu da leiba anti junta defense force members singi mathakta ambush tawna ba tharang laukhatuna lakhibani mafam adu da community atu ngak sena na guard singsu leiriba mafam ne hairi ahanmada Myanmar gi lanmi sing aduna duty tawriba guard sing adu hana phaduna hato ulaba matungda makhatana ambush adu satharakibani hairi ambush satharaba matungda okay fo aingda leiba yumari suma khoina khudum chansilaba matungda numit adugi numidang wairam mai thadok piramki makhoi sakraba matungda local resistance sing mafam adura laktuna yengsilaba matungda mai sakraba dugi manungda mai sakraba mi tarage asibaksang lerama thena khibani defense force ki spokesperson phongdora pada junta gi lan misingna mioi sing adu phamung de hipalaga nomoina kaptuna hat khibani duga matung tabada makhoina yum adu mai thadoklamani haina phongdora khre military council gi thadorakpa sirolamada okay phau aing Myanmar lanmi singna red chatharaba matungna mafam adura leiramba people defense force taret ki khuju khulai sing makhoina munki miyoi taret adu national unity government ki makhara thabak toba miyoi singni makhoina rajyada local administration ama sem sanaba thaurang paikhatliba defense force singni haina phongdorakre mathukta palliba junta gi lanmi kalamasina makhatana tha asigi taraga manga dasu ipalan sayingda makhatana khunjasingda attack sataki madugi matungda sound song amasung inkoke card sangsinduna makhataba attack sataki loinana haukiba thangja numita mafam adurigi halaglaga koke card amadi sahung sondaliba khunjasingda makhatana red sathaduna otnaiba amadi phusebigi thabuk satharam ki haidenesu pawsin makhatana phongdorakli makasa tharakpoina to papaw mana Costa Rica da bus cross tawda mi mapan sire yankhai manga kan mangam hore haukiba thangju numiki ahingda sukiba akan manong marakta Costa Rica mi thana yawba bus ama sathiba mongda accident thokpadagi bus aduda tonglakpa miyoi mapan mafam aduda sikre duga yankhai manga na kan mangam hore haina leba sigi official oiba paw mana phongdorakli
Costa Rica-gi mafam pumbada numit atuda sukhibo akanba nongna maram oiduna Cambronero route sauna landslide thoki mafam asu leba asigi konungsan zostagi nungsuk lomda kilometer 100 rom satlaga leiba mafam amani hairiba mafam asida mi thana tongduna lakpa bus adu sathina accident thokpadagi fire fighter amasum leba adugi red cross na kanna honaduna mi kanbagi thabak sadaki mafam adura miyoi mapan siduna lairamba thengnakiba aduga atopa yakhaiga mangamana rescue team aduda hospital puraktuna laikanaba nanghauki hari lainga ki pawamana phongdorakpada Cambronero gi manakta laibi yumsa kya mafam adu thadoktuna atopa mafam amada hongdokhinaba order tobaga loinana akanba nongju aduna maramoiduna makhatana landslide thulakpa yabigi akiba leibana miyoi singadu mafam adurigi hongdokhankhibane haidi National Meteorological Institute na numaizu nimita Twitter thagalakpa worolamada akanba nong nungsidasi samudra mapanda leiba lamsingda makhatana surakpa yabigi sound oitokpa leiri oirakliba thawong asida mafam adura leiba yung kyagi amadi miyoi kyagi lantung kya paktaknana mangtakpagi thawong adu yamna nungaitaba thawong ama oire haina Costa Rica gi president Rodrigo phongdorakre mana numaizu nimitagi haudur nimit humni supna lebak sinma thungna nungaitaba phongdokpagi thoram pangthoknabasu phongdokre haidi hainasu pausna palakli atop paw madana Myanmar army na khulmai thakre ngaseyuk Myanmar gi tamu town di kilometer kulom satlaga leiba Zanglen phai khomunom amasum na mongta village leiba yumsing Myanmar army na mai thakre hairiba khulasi Asian headway nakna leibani pawgi source asina makatana hairiba Myanmar army na Zanglen phai da yum mangana mongta da yum ahum aduga Khumunom village da yum ani tumna mai thaki hairi amaromda PDF Tamil People's Defense Force na Myanmar army gi kangbu aduna khulsing adura yum mai tharuraga tamu tamna lakpagi lambida Khumunom amasum Zanglen phai ani gi marakta IED sejinaduna attack satakre amaromda tamu town mayada PDF ki kangbu aduna ambush satakre loinana nakalani gi marakta numidang wairam pung taruk taba phawba nomai kapna ki hairi Loisilakpoina topa paw mana laumi ama PM da yepa pausel piram laga suicide tawkre September 13 Prime Minister Narendra Modi gi mapok numit ka mari lainana yepa pausel piram laba matung ningba kairaba masum senthok laitraba laumi Dasarat El Kedagi Masam da pukri da songthaduna sijakre hari thaudo dugi matangda maki masenupa Arvin Wagamarena haukibasi nipan gi laumi oina thabak surakhiba Bankrupt khulda thokibani handak marak mak wakhal nuaitana leirabasu Prime Minister bapunsi nungsangmu ye proposal piramlaba matung khulladugi manakta leiba pukri amara songthaduna masamathanda sijakibani dasarat laikidraba matung suicide note amasu phangkhi suicide note aduda happy birthday to Prime Minister haina ibaga loinana state government na minimum support price piba ngamdabana maram oiraga maku masamathanda sijanaba fireb asi laholakhibani haina iramkhi pandemic amasung handak thokibi isauna amang anta nangalaba laumisingna puthokpa tilhau khamen asinba madi atai pothok sing the government na MSP pithok pikhide haina Arvin na phongdokhi kedari na ma kiserol aduna makhata na hai ekoi hauji kari tau haibano state government sina Modi khaktagi khanduna leire ekoi bikhya nibanati ekoi gi phangpham to hak piyo haibani sendoi san basingna ekoi bu ki haliba sida MSP pifam thui Laumina thengnariba awaba khudong sadaba kaya mayuknariba asigumna kana amatana awaba mayuknadi misi siga mari lainana CBCNI spokesperson Kishore Tiwari amasum Dr. Mania Kayandian state asida thokliba crisis asibu matam sana yengsinba ngamdabadagi society thak phaw yorakpa government asigi asoibani Laumi amana Prime Minister da yai proposal piramlaba matung masa mathanda sijaki aduga Prime Minister na leba sida sita purakpada Tabak senduna laire masini ngasi akhoi leba sigi phibam haina phongdokhi haujugoina dimyam paw sumatang sai rusinjarage amasumyam puna ana update ngaminasi